Arambai News Guwahati Maitelon ki pau tabiri basing bu ihan handu makta da cingang bam sujitrani na kurumjari hojing asigi samlappa mariba pau sing lowirase Assam Police ki camp amagi wahogdagi Assam amadi Meghalaya ngomkhaida amukasu unkhatnaba horakre ngarang numidang Assam Police na Meghalaya gi Riboi district ki manung chana Umlapur village ta Meghalaya gi pakhang macha ahumda khutthaki pakhang macha ani amana soki aduga amadi asogapan nang hodana nanthokuna chenki Kunja Singh Thoraktuna protest Toraki Adubu Mairiktagi Maizaubi Horakani Kibadagi Kudakta State Animaki official Singh Changsinuna Pibam Laksinki Nagalani gi Marakta Wari Sanarba Matung Chet Nava area the Lariba Assam Police ki camp Lokthokpada Yanakre Talibana Afghanistan Lokshin Kibabu Sogot Laduna social media da post Torokpagi Damak Assam Police Namui Amagasu Ngasi Pakre Asumna Huzik Pawada Taliban bu Sogot Pagitumak Pakriba Muigi Apunba Masing Taraturuk Yokre. Police na Pakriba Muyasi Guwahati gi Jorabata Laiba Tair Dukanamada Tabak Suba Muine. Panbayai Huzik Pawada Assam Police Constable Ama Amadi Jamiat State Unit ki Senior Luchingba Amayauna Mamang Chayolda Mui Taramangasu Pakrabane. Manipur miyam na laying nanabagi chatnariba Tamil Nadu gi Velar da layriba Manipur guest house asi mapu pandabaga manare yumthaksu nong yure haina opposition gi MLA di Korungthang na house to wakat kre guest house asi Korungthang masamak na concern minister oiringai Englishingani tarukta layraga ningthinaran torambane adubu haujikti social welfare department na natraga JAD naran toribra habadu su mayek singna khangdre haina su MLA sina pendaba house da fungdoki panbayai tongan ba block ahum da flat taramathoi leiba guest house asigi phiwam yamnamak sokle flat taramathoi asigi manung da flat mari khaktamak hojik leinarabagi oina sizinai haire COVID Laichen namara moiraga mama panimak laikhidraba Thobal Khitri Laikai Hau Tabi Lampak Maya da Laiba Senjam Jaychandragi imungda like minded group LMG Manipura ngasi lupa lising kun mateng pangduna imungi awabada saruk yakre imung asigi awabada mateng pangbibagi damak apenba phongdok laduna Khitri Laikai Rising Club na LMG gi thabak thoram singbu thagathi Senjam Jaychandragi apokpa Senjam Jay Kumarna Hokiba July Kunithoida aduga apokpi Radharani na Hokiba August 18da COVID namaram oiduna laikhidabane Makhoi anigi naitom pokchaba machanupa Senjam Jaychandra Chahi Kuntaru yamnamak lairaba amade low inkol matik chana leijadaba maramna hogzik yamnamak awaba phimamada mayoknari haina LMG gi secretary Sorok Khaibam Azid amadi publicity secretary Rakesh Nauremna khangalakli Taramathoi Suba Manipur Legislative Assembly gi Nongzu Mifam ngasi Sinedai adjourn tawkre Taramathoi Suba Assembly gi numit mangani chupna chatharakiba Tarahumdoi Suba session asida sitting ahum laikhidabagi awaba phongdokpagi matangda nipan start question tara nipan unstart question tara tharuk withdrawal ama calling attention motion manga intimation of government assent bill tara taret asina chingba house asida uba fangki Asida sunatana government bill taret introduced tawkibaga loinana government bill taret su pass tawki ngasi Kangpokpi district ki modbung da pangthokiba travel consultative meeting da ansam KSO GHQ adsum federating units travel organization singi apex body sing women organization sing mahiroi loop sing legal sagai gi mioi sing scholar sing amadi well wisher sing su miphamasida saruk yakhi Miphamasina Hill Areas Council na recommend tawkiba Manipur Hill Areas Autonomous District Council Bill House da pukhatabagi matangda pendaba uladuna masi state lenga ki michang sanga naiba thong ni haina kanna condemn tawrakre amadi bill asigi iho makha chathanaba atsungi lamjing makhada committee ama sembagi waripsu lawki Hill District Khudimakta bill asigi matangda consultative natraga sensitization program pangthoknabagi waripsu lawki haina atsumgi president Pautin Thang Lufeng amadi general secretary SR Andriana punna thadorpa chirol amana khanghalakli Nakalamarom All Tribal Students Union Manipur Atsumna State Lenga ki michang mikhai naiba thong asibo kanna condemn torokhibaga loinana tribal miyamna sogotliba tribal luchingba singna changsiliba tribal movement asibu namthanaba hotnariba sakti singi mafamda kaidongai su changjaroi haina atsumgi publicity wing na thadorokpa chirol amana makata na khanghalakli Mary Kom na Tokyo Olympic ki quarter final da maithi ki badu da India pumba thamoi ka henki adubu
Naha oiribi inkhalaklibi nupi macha amadi mapi taana hik hik launa kapkhibaga loinana mahakna kappagi video do viral oiki. Meriko masamakna viral asibu share tauki amasung nupi macha asibu unaningbagi apambasu phongdokhi. Ngangthokhiba wa ngakladuna Merikomna maki fan asibu thiduna puthokpa ngamkhi amadi maki maikaidagi potlam kayasu khudoloina tamkhre. Tungda pungning nungsiningai oiraba thodok asi social media da amuk thadorakhi. India da ahan boina amadi ahan ba khongjang oina Englishingani kun batch ki Arunachal Civil Service Officer sing Civil Services ki oina khwaidigi awang ba training institute Lal Bahadur Shastri National Academy Mussoorie da training piragani haina Arunachal Pradesh ki Chief Minister Pema Khanduna ngasi lauthokre. Asida sunatana tha mari gi induction training su Arun Jaitley National Institute of Financial Management, Indian Institute of Management Shillong amadi Northern Judicial Officers Training Institute ka khusamnaduna pangthokani haina su CM Pema Khanduna ngasi paumishingda phongdorakhi. Maharashtra ki CM Uddhav Thackeray ki mayokta khupakna thabagi wangang ngangkhiba aduga mari lenana Union Minister Narayan Rane ngasi police na phakre. Panbayai Narayan Hojik Mumbai dagi Sindadur Phawba chatkhiba BJP ki Jana Ashirwad Yatra gi damak state asida leiribani. National Institute of Disaster Management na hojik yamna makkanna ngangnariba COVID third wave sigi matangda palladuna masina angang singda yamna henna sokhangani amukasu hairakre. Third wave asina yamna makkanna sokhangadoriba si angang singni hairaduna Angang singi damak akhanaba COVID hospital district khudingmakta akhanaba angang singi COVID center amadi oxygen na chingba marang kaina mangjongna na thorang tawhobagi mathau tai hairakre. Aroiba dangasigi tentakpa maroiba pau khara. India gi ahanba mRNA based COVID vaccine BCGI na ayaba pikibaga loinana phase 2 amati phase 3 trial changsilakli. Hojik fawada Afghanistan dagi Indian citizen Chaniga Kunipan yauna mioi chatruka kuntaruk kanduna puthorakre. Afghanistan da hojik oriba phiu masigi matangda Prime Minister Narendra Modi na Russia gi President Vladimir Putin gasu wari sanakre. COVID ki mayokta India amadi Russia mateng pangnabagi yauna lebak ani gi oiba issue kya gi matangda su khanakhi. Maroiba issue kaya gi matangda yamnamak naksanana khanabagi wafam makha chathaba hainasu yanakhi. India amasung England gi ahum suba test match hayeng Headingley da hauragani. Hanagi Indian footballer O Chandrasekharan ngasi nungthil Kochi da leiba masagi sangai da laikhidre masagi chahi marfutaruk sukre. Ukrainian sing kanduna punanabagi damak Afghanistan da thunglakiba Ukrainian plane ama sakhangdaba miyoi singna hijack tobuga loinana Iran da pukre haina Ukraine gi Deputy Foreign Minister na paumi singda phongdorakre. Yabnama pungning nungsiningai oina Afghanistan gi home base athlete amasung mihut sing Paralympics Games ki damak Tokyo da lakpa ngamdragasu ngasi leibak pokpa numittagi pangthokiba opening ceremony gi parade ki saruk amoina Afghanistan gi phiralsu parade ta uba fangki. Adubu lamdamasigi sanaroi singdi amatta saruk yakhidre. Tripura da college amadi higher education institution sing hangdukpagi wafam lauthokhibaga loinana hayeng August 15 dagi class 6 dagina class 12 fawbasu offline class tawnanaba lengakna lauthokre. Meghalaya gi hanagi MLA amsung ex militant Julus Dorfang Englishingani taratarukta minor ama rape tobagi case ta chahi 15 jail da leinabagi phadok pikre. Assam da lagliba September amadagi inter district chathok chasin tobagi ayaba piraba yari. Assam police na Manipur gi Churachampur da operation changsinduna drug lalon ba Sabir Ahmed phakre. Assam da Manipur gi registration number thaba gari ama phangbadagi Assam police na Manipur chatuna operation asi changsinkhibane. Howli da child marriage ki wathok asida chena ba kazi phakre. India gi oina hojik phawda khwaidigi achoba contingent ama Tokyo Paralympics ta saruk yari. Gupkarna article 370 amuk pusilaknabagi dabi tawrakre. WhatsApp number 9013151515 ki kuthangda COVID vaccine slot sing book tawba yaragani haina leibagasigi Union Health Ministry na ngasi lauthorakre. Amadi haukiba pung kunmari sida India da COVID ki anoba positive case lising kunmanga ga chamri humputeret phangki chahum ga yankhai marina COVID na maramoiduna laikhide
हौखिबा पुंग कुनमरी असिगी मनुंगदा अवांग नोंगपुगी स्टेट सिंगी मनुंगदा हौजिक फावबदा नागालैंड 93 मणिपुर 343 मेघालय 152 अमदी असम 555 कोविड की अनोबा पॉजिटिव केसिंग फंकी असम मियोई 18 मेघालय 3 मणिपुर 3 अमदी नागालैंड लेखिदबगी रिपोर्ट लाखले ngasi arambai news Guwahati da maichilon gi paw sandok chaba matang solution jaboga loinana tabiriba singbo amkaso hanna khurumjari